पाउसेदी यमफम ओइबा मरोइबा पाउ खरा अपडेट तौजरी रैली लाक्पा जस्टिस फॉर सनातन अथोपंगा पुलिस कमुंग नखरे इंक्वायरी तौबा खुदोंग चनबा रिम्स डायरेक्टर सस्पेंड तौगदबने लोया लाक्पा ngasi justice for sanaton athokpam amare khurai gi miu cha kyana rims ta tabliba sanaton athokpam bo miyak thina hatok piramba pajaning da phangdok paga loinana biar da sida chener bi singpu cherak pibina ba khurai bodhi ba legai da leiba SRC ground gi North Eastern Sporting Union nesu ground phawper lamthaki ba rally ama thingjin khe khurai thangjam laikarum dagi lakpa protester mayam su laktor rims tamda khongchat chanana ba hona bada lamlong thongda athing ba piba dagi mukna ba thoklaba matung Justice for Sanaton Athopam Amade Miam Gimut Singer Rims Director Unabada Janaba Puraktuna Mute Taramangan Sabakotpu Amaga Rims Director Unaba Chatke Kurai Lamlong Ting Duna Mike Mari Makti Lap Garising Alanduna Punkia Lambiting Bagitabak Chatake Rimski Director Unabada Koshan Rabamut Chinduna Rimski Gators Local Lautuna Protest Okay Pawasita with the Kurai Lamlong Ting Duna Protest Story Koshan Rabamiamna Rally Chatuna Saraton Gilikai Tamna Lake Siban no bit Mars Tara Mangati Ginga Sipopo Rims Director Namagi staff Amadi Angasika Husik Taminari Masel Werbasu Kana Amatana Husik Popular Karam Torabagi Aina Hang Palak Tabasi Maram Karigino Rims Director Inquiry to the Kodong Chanaba Atuamatamda Suspend Tokadabane Wardenzu Mato Masakandre Aduna Faragu Hong Pung Chatadun Asumba Putokadabane Election Commission na exit poll Ngasidagi Auraga Matang Tagi Konmapan Power Tingre Assam West Bengal de ngasi ahan batangka ki vote thadana ki asiga mari leinana Election Commission of India na mikal gi exit poll sing thingkre Commission na exit poll asi ngasi ayupung tarit tagi auraga mathang tha April kunbapan gi ayupung tarit phawut chanagani haire hukum asiga mari leinana kanagumba amatana hukum asiga wangbada mikal gi exit poll amada tawba yaroi kanagumba na exit poll tawrabadi ain gi matung ina phangpam thokpa chairak phangani ainasu commission na haikre Atop pau amadana Sachin Tendulkar COVID positive oire. Cricket ki masana da Malem Pumpada Pauri Pasangnaraba cricketer Sachin Tendulkar COVID-19 positive oire. Magna Twitter da Pongtu Kibada. Mag masana ngasi test tau pada positive oire badagi. Masana doktor ki advice matung ina quarantine taure aina pangtoke. Mag haujek laina asig isam chambat layong sing utorak bagaloinana. Mag emung manung ki biyo sing di test tau pada negative oire aina makatana pangtoke. Ningsing bayai Sachin Tendulkar haukiba kumja lising ani taraga humdaida international cricket dagi potana bagi warep laukibane nakada maromda Maharashtra da namidangi matamda curfew thamna balengak na warep laukre Maharashtra da COVID-19 ki case masing khangen engalak gipa asi laksin na bagi damak lagak na lakolak pa section torang Medicine Minister Uddhav Thackeray office na night curfew thamna na ba order thokre miyam na COVID-19 ki safety rules sing inbina na ba akan ba section torang lokan na ba kangan ke Chief Minister na phongto kibada karamba matamda lockdown tawgadagi aibado district singi official makok singi lepkani adobo state apumbada lockdown tawbada khanghaudana tawdana po honagani amadi miyamda mangjona khangani aina phongto ke mangna makhata na phongto kibada state asida lockdown tawba pamdabani adobo health care gi kodong chabo walakpa manbabong asina coronavirus ki patient masing hengalakli aina maki office na thadurakhibo order adobo palladuna phongto ke Magna matik chaba hospital gi phamung amasong hidak na singbasu songsoi soidana phangana bagi dabak mari lainaba officials akan bapaltak so pike panbaya bade state asida ngarang khakta da coronavirus ki case masing lising kuntra ga taruk chama pan supna ani thengna duna laina asina lantarak padagi ngarang na khwaidi gi hena masing yamna thengna ge haujik state asina lebak asigi khwaidi gi laina asigi case masing jamba state oiribane makha tarakpa atop pau amadana Laisabi amana mahakanung sina zabanu pabo atau pandupi gat lohna na papatam lep kibadagi acid hajala hatkre khara tang thokpa thodok amada sahi kun manga surabi nupi amana mahaki khangnaba sahi kun pan churabanu pa ambabu acid hajindra jamna thina sak padagi hairibanu pa adu laikhidrabanu pa asigi mam Devendra Kumar Kawi aire makuta Pradesh ki Agra dagine police officers in phangdorak pagi matung ina chonam pande hairibinu asina Maka khangna panapa asin atopa nupi ka luhongna na pampatam lep na kibadagi yamna sauki aire sonam pantiana private hospital amada nurse oibaga loina nupa asina hospital asida pathology lab ta assistant oidana bakoi ani matam sangna khangna duna mari leina ki aina police na makata ke ngarang nupi asina nupa asibu ceiling fan ama hapina na ba makoi gi mayumda kauki ain Agra gi SP Rohan Bodrina pangdorakle magna makata na pangdok kibada Davendra na nupi asiga mayum yawba matamda Nupi asin exit hajindun attack toke bani aire nupa si mahaki masada sathi na chak bagaloina
सिकंदरा हॉस्पिटल पोखटकी अदुबो माके असोकपन मरम ओरगा लैखिद्रे आइरे नुपी असि पुलिस ना फगत पगल लोइना माकसु सोकपन हॉस्पिटल लयंगली हाइन एसपी ना मका ताके अरोबे कंटेंट्स असि के मर ओइबा पाउ खरा असि पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल अमदि फेसबुक पेज असिदगी यंगबीर पुपना पथागा चरी चैनल असिन अतम तक कानरबदि सब्सक्राइब तौबिदि पर्सन सब्सक्राइब तौबिरम लोइना लाइक एंड शेयर तो वसु काबी गनु पुनमक पौ अमुक हन्ना थागा चरी